Tidim lambi da drug sing pubagi root oire haina mairage bangal phongdorakle Manipur da mayai kaba sinjak makhal khudemak Surusan purdagi tidim lambi da puraktuna tampaki maitai singna sel sauna thiduna leiduna sijanare masina kuki singna land ki khusukulai leibada maitai singna sauna mateng panglabra khale maramaduna tidim lambi asi asiguma mayai kaba drug sing pubagi root oire haina ngarang tronglao bida pangthokiba pawgi mifam amada mairage bangalgi member kongkham kunje suri na phongdorakle Mahana makhata araduna mairagi mangalgi members singna tidim lambida nisa puthok pusin tawi haiduna singnaba leibadagi thasigi taratarukta gari ama khamu haibada khamlamdana kanna thoduna chatki makhoina tronglaubi awangda gari mathaktagi box mari manga inthaduna tungda tanarakliba gari adudagi nanthok ama senke intharamliba boxing asigi manungda hidak managi polam sing yaramke hairiba polam singdu numit adumakta mai thaduna mahankhre makhoina hidak managi polam yawba box thada Ramliba asinade hidak managi nisa asidi mamal yamde masidagi hena mamal wangba drug kaya samasa sibu mahanba yaba drug kaya poromgani habse ekhoina singnai aduna asegumba nisagi polam singasi tidim lambi asida puduna chatle habse khangba ngamle aduga tidim lambi asida phagak saw ekhai phawba charluba matamdadi yamna kanna sek tawduna kanana karino haiba kopna yengsinduna lambi sathok sinda khudong sadaba kaya amadi thoklibane adubo asigumba samasa sokhan bayaba mayai kaba nisagi polam kaya puba sidi sek tawduna thadorokpa haibisi asigumba lalol itik tawbada security force singsu yawrabara haibisine maramaduna kwa talab khaini nusingba mayai kaba sinjak mayam asi Sursanpur romdagi poraklaga Aikoi maitai singna lairaga saraga leire maramaduna asiguma mayai kaba sinjak kya si laibada asobo senpham kya khonggatkhre makhoigi langi khusukulai leiba amadi pochai leisinbada maitai singna sauna mateng pangduna leire habasini maramaduna mairagi mangalgi maikaitagi miyamda hainingbadi samasa sibo sokhanba yaba amadi haksang soninga oiba Mayai kaba nisa khudimak sijinabigano haina apil tawri haike pawgi mifam aduda mairagi mangalgi thaumising amadi tronglawbigi imakia su sarugya ki haidi Kuki khulai paibasingi mathakta military crackdown chathabiyo haina miyamna lawringai cherakta security force na ngasi nukthel Thobal district ki Heirok mamang singda asauba search operation chathaba haukre haidi Nakalamoramda 19 JR na makhatana sigumba bom nongmai kuki na kablak libase left halani aduna makhatana resettlement ngasidagi hawhalani haide kuki narco terrorist makoina phaba punba action lokalani haina thajaba pirame haina social media singda thaganarakle ZUF ki pandam IM na lana wahan thupi na bohonare haina thamlakre Jelarong United Front ZUF na Naga National Movement ki ihogi mayokta laite adumoinamak masina mapung phawa safaraba Jelarong Homeland ama sembada miyeng thamlibani haina palladuna ZUF ki pandam asibu NSN IM na lana wahan thupi badagi group anigi marakta muknaba thohanbani haina ZUF na phongdorakle ZUF ki Secretary Information and Publicity Secretary Louis Kamoina press thadorokpa serol amana hai Jelarong area da leiriba Jelarong miyam si NSN IM na matam kya ki mamangdagi tuhatpiba ki han khangan ba amasung namthabiraga lakle miyam gi hakkan ba ikai khumnaba amasung lam kanba haibasi ZUF ki tawpham thokpa ithawni haina lawi Naga nationalism ki mingda Meeoi bagi hak khongawnaba namsinna thamba amasung leptana target toropwa si ZUF na yaba ngamloi amasung masi Naga sangki interest ki ona taina bani haina cherol aduna phongdorakle cherol aduna hai ekhoi punamakna khangadaba si Naga sangki oiba wafam asi Naga khudimak tribe Purup lam state natraga ngamkhagi khena pathamdana chap manaba miyengna yenga dawribane hiramasigi matangda NSN IM nu Jelarong Purup asibu Naga national interest ta singnaba Purup amagum lauraga tongana inthoklaga thambiri NSN IM nu Jelarong gi lamda sanarakpa se kumja 1990 adwaidagi haurakre amadi ngasi phawba loiba khamba naidaba kanglup ki irang sagatlaga leiba si yaning de haba wafam thamladuna zeroladuna hai makhoi gi thausil amana kamson group sijinaraga ZUF pu minungsi yaudaba oina uhanduna anti narcotic war gi mingda kuki sing ot naiba sina miyamda samamnaba amasung kanglup ki irang thohanaba gi masak ohele ZUF na lamda masida ing tapa amasung
amasung nungsi chanaba puraknaba honarinaida dolang area da handakta JU ki kadar ama hatkiba aduna amu hanna khut halanduna makhoigi nampu amasung singnaba kya adu thengnanaba ithil pire haike asigumba anti social anti national amasung criminal gi oiba thawong asida JU yamna tumina yengduna leithokloi amadi masi jelarong miyamgi apunba asi thugaina bu honarakpani haina lawi amasung India government ka sathariba jelarong political talk asida akaiba thohanaba senbani haina serol aduna phongdorakle jelarong gi lam asida ingtapa amasung sakhar hanaba jelarong region da NSNIM na makhoigi nampu gi military operation sathaba khudakta lepkadabani haina serol aduna makha tare malem thongam kangla yorakre Uttarakhand car lok ta tasanbada tourist ahum sire Gujarat truck na thomlambada laifam chatpa mari sire hadi Uttarakhand gi Nainital district ta ngarang car ama aruba lok amada tasanbada gi tourist ahum sekhibaga loinana atopa taruk na sokle haina police na phongdokre police official amana phongdokpa matungina thawdo adu ngara ayu pung 8 makharom tabada Bowali Almora National Highway da leiba Neglat manakta thokibane mahana haiki driver na control ngamhodabada gi car adu lambi dagi haidokraga aruba lok amada tasanbaduda Meeoi ahum khudakta sekhibaga loinana atopa taruk na soke hare thawdo adu gi pau phangbaga police amasung state disaster response force SDRF ki team sing thawdok thokpham duda changsenbaga loinana mi kanbagi thabak sathaki haina mahana phongdokhe official duna haike asokpa sing adu lok adudagi laukhalaba matung manak nakpada leiba hospital amada pukhatkre Misimina nangliba Meeoi sing adu Uttar Pradesh ki Bareilly district tagi ne amadi makoi lam koiba lakpani haina phongdokladuna mahana haike haujuk makha taba akupa paw ngaidi Barasida Gujarat ki Morbi district ta ngarang truck amana thomlambadagi laifam chatpa mari sikibaga loinana atopa amana sokle haina police officer singna phongdokre National Sports University saba loisilakle sangabagi matamde leptre haina Mansuk Mandabiyana phongdorakre Manipur gi Imphal West district ki manung chanba kautrukta paikhaliba National Sports University NSU semgat sagatpagi thaba ayamba loisilakle adumonamak sangaduna miyamda sinanaba sabchaba matamde leptre haina Youth Affairs and Sports ki Union Minister Dr. Mansuk Mandabiyana phongdokre Union Minister Dr. Mansuk Mandabia ki wafamadu ngarang phangkiba parliament ki question hour gi matamda Manipur gi Rajya Sabha gi MP ningthaule semba sana jawbana hangkiba answer question gi pakum pidaduna phongdokhibane anang phangkiba parliament session gi question hour gi matamda MP sana jawbana National Sports University da hangadawri tongan tongan ba course sing admission ki thabak thorom amadi atai mari leinaba thabak sing yauna haukiba sahi ahum asida NSU gi damak kaithokiba apunba sen phanggi matangda akupa marol khang Naba amasung Sports University asi mapung phang saba loisenaba honabada khudongchadaba leidibra haina hangkiba answer question gi pakum piraduna Union Minister Mandabiyana phongdokhibada Manipur da hangdokadawriba National Sports University asi gi semga sagatpagi thaba ayamba loisilakle haujuk phawbada semga sagatpagi thabak chada moudra manga gi changda loisilakle adubu sangaduna miyamda sinanaba sakchaba matam leptri hake University asi da hangdawriba tongan ba course admission gi process amadi atai mari lenaba thabak thorom singi akupa marol khudibak miyamda khanghan balai khre makhatana khangning basingna NSU gi website www.nsu.ac.in/tagi khangba yagane hake Union Minister asina makhatana duna Sports University asi seba sagana bagi damak haukiba sahi ahumlom asigi manungda apunba senpham lupa crore 457.96 kai thokre serasigi National Highway singda blockade chathaba amadi lambi sing asida pot puduna sathok sen tawbada athingba pibi yauna mafam asida oiriba tangdu leitadaba phibam nong ka hena taba ising isaw amade landslide na singba mayok nabana maram oiraga university asi semgot sagat padu tangai fadana sangbo polam sing matam chana yorokpa ngamdabadagi Sports University asi mapung phana saba loisinaba honabada matam khara thengthagibani haike